Gaza Hospital compound gi mafam pumnamakta asiba hakchang ngakta ngaikre mass grave ta chamaga humbudraga mapan phumkhre Gaza gi khwaidagi chawba hospital aduna makhoi compound manungda asiba sing pulap phumpham mass grave amada angang sing yauna miyoi chamaga humbudraga mapan phumjinkhre haina thokliba yangaidraba asi ana adu udladuna Al Sifa Hospital Chief Muhammad Abu Salmiana laibak pokpa numita haikre Aikhoina makhoibu upai leitabana mass grave amada phumba takhi haina hospital director aduna haikhe hospital ge fuel supply loikhibadage incentive care unit tagi angang taret amasong anaba kunmapan adu lairol sankhre haujiksu hospital complex adugi manungda mafam khuding makta asi baksang ta aduna lei makhata na electricity fangkhidre haina mahakna haikhe Hamas na chalaiba Gaza gi health ministry na yamdrabada angang sing na chadani fu oiba misam sing na ayamba oina Hana na miyoy lising taraga mathoy samnga lalasida sikre haikhe Israel na Hamas po human cell sing oy na hospital sing amasung anaba sing sisinay haina maral sikre adubo Hamas amasung Gaza health official sing na yakhidre tongan ba thogdok amada Israel na sakhanglaba Hamas operative amagi mayum madudagi atopa hospital ama yawrakpa tunnel ama fangle haina Israel na phongdokre block tok sinduna thamlaba Gaza strip ta Israel gi security forcing na medical facilities sing buthabak sisinaba yahan khidre haina maral siringai Gaza da hospital ama yawrakpa Hamas operative tunnel ama fangle haina Israel gi security forcing na haikhe makhoi na hairi ba tunnel adu Israel gi mathakto October 3 ki attack sing lusing khiba Hamas gi naval operation sing gi makok amage yum adu gi hek thangna badal leibani haina Israel gi military wangang loi ama na haikhe hairi ba tunnel sing adu gi manungda Hamas fighter sing lot le Thavak tawi amasung Israeli hostage sing thammi haina Israel security force sing aduna X ta haikhe solar panel sing gi mateng na tunnel adu mai thale laimai dagi meter kunlom lubada bullet proof amasung explosive proof thong ama lei madu tunnel aduga hospital aduga samnai haibage mayek seng ba khudam amani haina Israeli wangangloi aduna makha takhe Committee to Protect Journalists CPJ gi matungin na Israel Hamas war haukibo October 3 ki matungdagi yamdrabada journalist amasung media worker ni fugani thoi sikre maduda Palestinian kuntraga taret Israeli mari amasung Lebanese ama yaure nakal amaromda West Bank ke Tulkarem city da suning thauka bagi numidang wairamda Israeli forcing ni attack sing sathaki amasung maduda miyo yani sikhe Israeli bulldozer amana ngarang leibak pokpa numita akhuba lambi amagi saruk ama thugai khre madu city adugi manungda Refugee camp amagi manungda Israeli drone sing amasung nongmaina numidang attack tawbada miyoi taruk hatkhiba dugi mamangda ne